Hey ma'am, ngasi video da ma'am butaram nokchari engam gam shilpi so ma'am bu happy new year anuba chahi lakpai ma'am bu anuba pausal pizari ado new year nu bichida ai yam harau rai tare ma'am na shu chahi masiga yam na nuksi ba shu pipire aduga ma'am gift shu ai bu nuksi ba gi khudol oina ma'am shu pipire ai di kai haidi fajana surprise oi hai tare chahi anuba hor ko siga date 1 siga akoi Canada dagi nene manai bu gift ꯄꯤꯔꯛꯄꯗꯣ ꯑꯩꯈꯣꯏ ꯊꯪꯅꯕ ꯈꯨꯟ ꯑꯣꯛꯇꯣꯕꯤꯟꯒꯤ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯄ꯭ꯔꯣꯁꯥꯟꯇꯣꯒꯤ ꯅꯦꯅꯦ ꯕꯦꯝꯇꯣꯟꯅ ꯑꯩꯉꯣꯟꯗ ꯒꯤꯐꯠ ꯑꯁꯤ ꯄꯤꯔꯛꯄꯅꯤ ꯀꯦꯟ ꯌꯨ ꯕꯤꯂꯤeve ꯗꯦꯠ ꯑꯁꯤꯁꯦ ꯀꯅꯥꯗꯥꯒꯤ ꯃꯣꯟꯇ꯭ꯔꯦꯜ ꯁꯤꯇꯤꯗ ꯂꯩꯕ ꯅꯦꯅꯦ ꯕꯦꯝꯇꯣꯟꯅ ꯑꯩꯒꯤꯗꯃꯛꯇ ꯒꯤꯐꯠ ꯑꯁꯤ ꯄꯤꯔꯛꯄꯅꯤ ꯑꯗꯣ ꯃꯅꯨꯡꯗ ꯀꯩ ꯂꯩꯔꯤꯕ ꯑꯩ ꯍꯧꯖꯤꯛꯐꯥꯎ ꯍꯥꯡꯗꯣꯛꯅ ꯌꯦꯡꯗ꯭ꯔꯦꯕ ꯑꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯕꯤꯅꯁꯤ ꯑꯗꯣ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯅꯦꯅꯦꯕꯨ ꯍꯟꯅ ꯊꯦꯡꯛ ꯌꯨ ꯄꯤꯖꯔꯤ ꯅꯦꯅꯦꯒꯗꯤ ꯑꯃꯨꯛꯐꯥꯎꯁꯨ ꯎꯅꯕ ꯅꯠꯇꯦ ꯅꯦꯅꯦꯅ ꯑꯩꯒꯤꯗꯃꯛꯇ ꯁꯨꯃꯥꯏꯅ ꯑꯩꯒꯤꯗꯃꯛꯇ ꯅꯨꯡꯁꯤꯅ ꯒꯤꯐꯠ ꯃꯆꯥ ꯑꯃ ꯈꯨꯗꯣꯜ ꯑꯃ ꯄꯤꯕꯤꯔꯛꯄꯁꯦ ꯑꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯍꯥꯡꯗꯣꯛꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯁꯤ ꯍꯥꯡꯗꯣꯛꯅ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯩꯁꯨ ꯍꯥꯡꯗꯣꯛꯇ꯭ꯔꯦꯕ ꯋꯥꯎ ꯀꯩꯀꯩ ꯏꯟꯖꯥꯡ ꯐꯖꯅ ꯇꯧꯗꯦ ꯋꯥꯎ ꯆꯣꯀ꯭ꯂꯦꯠꯁ ꯋꯥꯎ ꯑꯗꯨꯒ ꯁꯤ ꯋꯥꯎ ꯗꯣ ꯑꯁꯤꯁꯦ ꯆꯥꯕꯤꯒꯤ ꯔꯤꯡ ꯃꯥꯜꯂꯦ ꯑꯗꯣ ꯁꯤꯁꯦ ꯀꯅꯥꯗꯥꯒꯤ ꯐ꯭ꯂꯦꯛ ꯂꯩꯔꯦ ꯑꯗꯣ ꯑꯗꯨꯒ ꯁꯤꯁꯤꯗ ꯆꯣꯀ꯭ꯂꯦꯠ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯦ ꯁꯤ ꯂꯩꯔꯦ ꯕꯦꯁꯥ ꯅꯪ ꯆꯥꯗꯣꯏꯕ ꯆꯣꯀ꯭ꯂꯦꯠꯁꯦ ꯅꯦꯅꯦꯒ ꯅꯪ ꯍꯥꯟꯅꯒꯗꯤ ꯈꯪꯅꯔꯕ ꯍꯥꯏꯁꯦ ꯍꯥꯟꯅꯅ ꯄꯥꯎ ꯐꯥꯎꯅꯔꯕ ꯍꯥꯏꯁꯦ ꯑꯗꯣ ꯑꯩ ꯆꯣꯀ꯭ꯂꯦꯠꯁꯦ ꯑꯃꯈꯛ ꯆꯥꯅ ꯌꯦꯡꯈꯤꯒꯦꯕ ꯑꯗꯣ ꯂꯦꯌꯔ ꯆꯣꯀ꯭ꯂꯦꯠꯁꯦ ꯌꯥꯝ ꯍꯥꯎꯕꯅꯦ ꯑꯩ ꯄꯤꯛꯏꯉꯩꯗ ꯆꯥꯔꯝꯃꯤ ꯁꯤꯁꯦ ꯌꯥꯝꯅ ꯕꯦꯁꯥ ꯅꯪ ꯆꯥꯗꯣꯏꯕ ꯆꯥ ꯅꯪ ꯆꯥꯔꯣ ꯑꯗꯣ ꯊꯦꯡꯛ ꯌꯨ ꯅꯦꯅꯦ ꯑꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯗꯁꯨ ꯄꯤꯖꯔꯅꯤ ꯕꯣꯕꯣ ꯍꯣꯏꯗꯁꯨ ꯄꯤꯖꯗꯣꯏꯅꯦꯕ ꯑꯗꯣ ꯅꯦꯅꯦ ꯀꯩ ꯍꯥꯏꯅꯤ ꯆꯍꯤ ꯑꯅꯧꯕ ꯍꯧꯔꯛꯄꯁꯦ ꯁꯨꯃꯥꯏꯅ ꯒꯤꯐꯠꯀ ꯐꯪꯅ ꯑꯩꯅ ꯍꯔꯥꯎꯅꯒ ꯇꯧꯕꯁꯤꯒ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯧ ꯃꯥꯜꯂꯤ ꯆꯍꯤꯁꯤꯃ ꯑꯗꯣ ꯊꯦꯡꯛ ꯌꯨ ꯅꯦꯅꯦ ꯅꯦꯅꯦꯒꯗꯤ ꯑꯃꯨꯛꯐꯥꯎꯁꯨ ꯎꯅꯕ ꯅꯠꯇꯦ ꯅꯦꯅꯦꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯒ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯨꯃꯥꯏꯅ ꯈꯨꯗꯣꯜ ꯃꯆꯥ ꯑꯃ ꯇꯝꯕꯤꯔꯛꯄꯁꯦ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕ ꯐꯥꯎꯋꯦ ꯅꯨꯡꯁꯤꯕ ꯐꯥꯎꯋꯦ ꯑꯗꯣ ꯅꯦꯅꯦ ꯑꯣꯛꯇꯣꯕꯤꯟꯗ ꯂꯥꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯗꯁꯨ ꯂꯥꯛꯎ ꯅꯦꯅꯦꯒꯁꯨ ꯌꯥꯝ ꯎꯅꯅꯤꯡꯉꯤ ꯃꯥ ꯍꯣꯏꯅ ꯉꯔꯥꯡꯗꯩ ꯊꯨꯒꯥꯏꯔꯣ ꯍꯥꯏꯅ ꯂꯣꯏꯕꯅꯦꯕ ꯑꯗꯣ ꯅꯨꯡꯗꯥꯡꯗꯨꯒꯗꯤ ꯄ꯭ꯔꯣꯁꯥꯟꯇ ꯍꯣꯏ ꯂꯥꯛꯅ ꯀꯩ ꯍꯥꯏꯅꯤ ꯚꯤꯗꯤꯑꯣ ꯇꯧꯕꯗꯣ ꯁꯦꯠ ꯆꯥꯍꯧꯗꯔꯦ ꯑꯗꯨꯅ ꯉꯁꯤ ꯑꯗꯨꯒꯤ ꯃꯊꯪꯗ ꯗꯦ 2ꯗ ꯉꯁꯤ ꯇꯧꯔꯤꯁꯤꯅꯤ ꯚꯤꯗꯤꯑꯣꯁꯦ ꯈꯖꯥꯏꯒꯁꯦ ꯀ꯭ꯋꯥ ꯆꯥꯕ ꯑꯗꯨꯃꯥꯏꯅ ꯇꯣꯡ ꯂꯩꯔꯦ ꯁꯤꯒꯩꯁꯦ ꯑꯗꯣ ꯁꯤꯁꯦ ꯃꯥ ꯍꯣꯏꯗꯁꯨ ꯄꯤꯖꯔꯨꯈꯤꯒꯦ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯕꯦꯁꯥ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯏ ꯃꯥ ꯂꯥꯛꯑꯣ ꯆꯣꯀ꯭ꯂꯦꯠ ꯆꯥꯅꯕ ꯅꯪ ꯉꯔꯥꯡꯗꯒꯤ ꯌꯦꯡꯅꯤꯡꯕꯗꯣ ꯀꯩ ꯌꯥꯎꯔꯤ ꯍꯥꯏꯅ ꯃꯌꯥꯝꯕꯨ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯒꯤ ꯅꯨꯡꯁꯤꯕ ꯅꯨꯡꯉꯥꯏꯕ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯃꯌꯥꯝꯁꯨ ꯑꯩꯒꯤꯗꯃꯛꯇ ꯋꯤꯁ ꯇꯧꯕꯤꯌꯨ ꯃꯌꯥꯝꯒꯤꯗꯃꯛꯇꯁꯨ ꯌꯥꯏꯐꯕꯇ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯋꯤꯁ ꯊꯝꯖꯒꯦ ꯑꯗꯣ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯁꯤꯗ 2022 ꯁꯤꯗꯤ ꯑꯩꯒꯤꯗꯃꯛꯇꯗꯤ ꯕꯤꯛ ꯑꯦꯆꯤꯞꯃꯦꯟ ꯑꯃꯅꯤ ꯍꯥꯏꯗꯤ 2021ꯒꯤ ꯂꯣꯏꯔꯝꯗꯥꯏꯗꯒꯤ ꯑꯩꯒꯤ ꯄꯦꯖꯁꯦ ꯍꯥꯡꯈꯤꯕ ꯇꯥꯔꯁꯨ ꯑꯩꯒꯤ ꯑꯦꯛꯖꯥꯝ ꯂꯩꯗꯅ ꯑꯗꯨꯒꯤ ꯃꯇꯝꯗ ꯔꯦꯒꯨꯂꯔ ꯑꯣꯏꯕ ꯉꯝꯈꯤꯗꯦ ꯍꯥꯏꯕ 2022ꯗꯒꯤ ꯑꯩ ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯑꯗꯨꯝ ꯑꯁꯤ ꯕ꯭ꯂꯣꯒꯤꯡꯁꯦ ꯆꯠꯊꯕꯅꯦꯕ ꯑꯩꯒꯤ ꯄꯦꯖꯇ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯁꯦ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤꯕ ꯄꯤꯔꯛꯏ ꯍꯥꯏꯗꯤ ꯑꯩꯅ ꯑꯍꯥꯟꯕ ꯍꯧꯈꯤꯕꯗ ꯁꯨꯃꯥꯏꯅ ꯑꯆꯧꯕ ꯐꯦꯃꯤꯂꯤ ꯑꯃ ꯑꯣꯏꯅꯤ ꯍꯥꯏꯅ ꯑꯩ ꯈꯜꯂꯨꯗꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯤꯗꯤ ꯃꯌꯥꯡꯒꯤ ꯂꯝꯅꯤꯅ ꯁꯤꯗꯩꯁꯤꯗ ꯁꯨꯃꯥꯏꯅ ꯃꯤꯇꯩꯂꯣꯟꯗ ꯕ꯭ꯂꯣꯒꯤꯡ ꯇꯧꯔꯒꯁꯨ ꯐꯖꯅ ꯀꯩ ꯍꯥꯏꯅꯤ ꯃꯤꯅ ꯅꯨꯡꯁꯤꯕ ꯄꯤꯔꯛꯀꯅꯤ ꯆꯥꯎꯈꯠꯂꯛꯀꯅꯤ ꯍꯥꯏꯁꯦ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯊꯥꯖꯔꯨꯗꯕꯅꯤ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯩꯅꯤ ꯉꯁꯤ ꯑꯩ ꯑꯁꯤ ꯌꯧꯕ ꯉꯝꯃꯤꯁꯦ ꯑꯗꯣ ꯑꯩꯅ ꯕ꯭ꯂꯣꯒꯤꯡ ꯍꯧꯈꯤꯕꯁꯤꯗꯤ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯒꯤꯗꯤ ꯑꯦꯅꯤ ꯅ꯭ꯌꯨꯁ ꯄꯥꯎ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕꯇ ꯑꯣꯏꯔꯁꯨ ꯐꯦꯁꯕꯨꯛꯇ ꯑꯣꯏꯔꯁꯨ ꯇꯤꯚꯤꯗ ꯑꯣꯏꯔꯁꯨ ꯆꯦꯅꯦꯜꯗ ꯑꯗꯨꯝ ꯐꯪꯉꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ISTV ꯏꯄꯦꯛ TV ꯆꯦꯅꯦꯜ ꯑꯗꯨꯒ ꯁꯤꯡꯖꯃꯩ 360 ꯑꯁꯤꯁꯦ ꯑꯗꯨꯝ ꯌꯦꯡꯉꯦꯕ ꯑꯗꯨꯒ ꯌꯨꯇ꯭ꯌꯨꯕꯇ ꯑꯩꯈꯣꯏ ꯑꯅꯧꯕ ꯅꯠꯇꯦꯅꯦ ꯍꯥꯏꯗꯤ ꯕ꯭ꯂꯣꯒꯤꯡ ꯍꯧꯔꯛꯄ ꯆꯩꯇꯦꯟ ꯑꯗꯨꯒ ꯆꯦꯅꯦꯜ ꯂꯤꯂꯤ ꯗꯥꯏꯔꯣꯟ ꯊꯣꯛ ꯊꯥꯛ ꯃꯈꯣꯏꯁꯤꯡꯗꯨꯒꯤ ꯚꯤꯗꯤꯑꯣ ꯀꯣꯟꯇꯦꯟꯠꯁꯤꯡꯗꯣ ꯑꯗꯨꯝ ꯌꯦꯡꯕ ꯑꯗꯨꯁꯤꯡꯗꯣ ꯎꯔꯒ ꯑꯗꯨꯝ ꯑꯩꯅ ꯈꯟꯕ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤꯗꯤ ꯀꯅꯥꯝꯐꯥꯎ ꯂꯩꯇꯦ ꯍꯥꯏꯗꯤ ꯆꯦꯅꯦꯜ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯇꯦ ꯕ꯭ꯂꯣꯒꯤꯡ ꯇꯧꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯇꯦ ꯍꯥꯏꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯑꯩꯈꯣꯏ ꯃꯤꯇꯩ ꯇꯥꯔꯤꯁꯦ ꯀꯃꯥꯏꯅ ꯀꯔꯤ ꯇꯧꯒꯦ ꯀꯃꯥꯏꯅ ꯂꯩꯒꯦ ꯍꯥꯏꯗꯣ ꯑꯗꯨꯝ ꯃꯅꯤꯄꯨꯔꯒꯤ ꯃꯤ ꯍꯥꯏꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯃꯤꯇꯩ ꯇꯥꯔꯤꯁꯦ ꯃꯅꯤꯄꯨꯔꯒꯤ ꯃꯤꯅꯁꯨ ꯑꯗꯨꯝ ꯈꯪꯅꯤꯡꯉꯝꯒꯅꯤ ꯃꯅꯤꯄꯨꯔꯗ ꯅꯠꯇꯦ ꯑꯁꯥꯝ ꯀꯁꯥꯔꯒꯤꯁꯤꯡꯅꯁꯨ ꯑꯗꯨꯝ ꯈꯪꯅꯤꯡꯉꯝꯒꯅꯤ ꯃꯣꯏꯁꯦ ꯀꯃꯥꯏꯅ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯁꯦ ꯕꯪꯒ꯭ꯂꯥꯗꯦꯁ ꯃꯤꯇꯩꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯁꯦ ꯑꯗꯨꯝ ꯈꯪꯅꯤꯡꯉꯝꯒꯅꯦꯕ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯑꯣꯏꯕ ꯆꯦꯅꯦꯜꯁꯨ ꯂꯩꯇꯦ ꯕ꯭ꯂꯣꯛ ꯇꯧꯕ ꯃꯤꯁꯨ ꯂꯩꯇꯦ ꯑꯗꯨꯗꯣ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯎꯠꯇꯣꯏꯗꯣ ꯑꯗꯨ ꯈꯜꯂꯒ ꯑꯩꯅ ꯑꯁꯤ ꯆꯦꯅꯦꯜꯁꯦ ꯍꯥꯡꯈꯤꯕꯅꯤ
ꯄꯦꯖꯁꯦ ꯍꯥꯡꯈꯤꯕꯅꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯑꯣꯏꯅꯗꯤ ꯑꯍꯥꯟꯕ ꯑꯩꯅ ꯍꯥꯡꯖꯕꯅꯤ ꯁꯨꯃꯥꯏꯅ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯎꯠꯅꯤꯡꯗꯅ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯃ ꯍꯥꯏꯗꯤ ꯄꯦꯖꯁꯦ ꯍꯥꯡꯕꯒꯤ ꯃꯈꯥꯗ ꯃꯌꯥꯝ ꯑꯃꯁꯨ ꯑꯩ ꯈꯪꯕ ꯉꯝꯃꯦ ꯍꯥꯏꯗꯤ ꯑꯍꯥꯟꯕꯗ ꯂꯦꯡꯒ꯭ꯋꯦꯖꯇꯩ ꯍꯧꯕ ꯂꯣꯀꯦꯜ ꯂꯦꯡꯒ꯭ꯋꯦꯖ ꯂꯩ ꯄꯤꯌꯣꯔ ꯂꯦꯡꯒ꯭ꯋꯦꯖ ꯂꯩ ꯑꯩꯈꯣꯏꯅ ꯉꯥꯡꯉꯤꯁꯤꯗꯤ ꯑꯩꯈꯣꯏ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯑꯣꯏꯕ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯕꯦꯡꯒꯣꯂꯤꯒ ꯑꯩꯈꯣꯏ ꯇꯤꯟꯅꯔꯕꯅꯤꯅ ꯈꯤꯇꯪ ꯕꯦꯡꯒꯣꯂꯤ ꯃꯔꯨꯁꯨ ꯌꯥꯎꯔꯦ ꯃꯅꯤꯄꯨꯔꯗ ꯉꯥꯡꯉꯤꯁꯤꯅ ꯑꯁꯦꯡꯕ ꯃꯩꯇꯩꯂꯣꯟꯅꯦꯕ ꯑꯗꯨꯁꯤꯡꯗꯨꯒ ꯈꯤꯇꯪ ꯈꯦꯠꯅꯕꯗꯤ ꯑꯗꯨꯝ ꯂꯩꯔꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯤꯒꯁꯨ ꯕꯪꯒ꯭ꯂꯥꯗꯦꯁꯇꯁꯨ ꯕꯦꯡꯒꯣꯂꯤ ꯇꯥꯔꯤꯁꯤꯡꯁꯦ ꯄꯨꯝꯅꯃꯛ ꯄꯤꯌꯣꯔ ꯂꯦꯡꯒ꯭ꯋꯦꯖ ꯄꯨꯝꯅꯃꯛ ꯑꯣꯏꯗꯦꯕ ꯑꯩꯈꯣꯏ ꯗꯤꯕꯤꯖꯟ ꯑꯃꯃꯨꯛ ꯈꯥꯏꯗꯣꯛꯄꯗ ꯃꯔꯣꯟꯁꯦ ꯈꯤꯇꯪ ꯈꯦꯠꯅꯕ ꯑꯗꯨꯝ ꯂꯩꯌꯦꯕ ꯑꯗꯨꯒ ꯂꯥꯏꯔꯤꯛꯀꯤ ꯃꯌꯦꯛꯁꯤꯗꯤ ꯑꯁꯦꯡꯕ ꯃꯌꯦꯛꯅꯦ ꯍꯥꯏꯅ ꯂꯧꯅꯩꯌꯦꯕ ꯑꯗꯨꯃꯥꯏꯅ ꯃꯩꯇꯩꯒꯤ ꯂꯣꯟꯗꯁꯨ ꯑꯗꯨꯃꯥꯏꯅ ꯂꯩ ꯑꯩꯈꯣꯏꯅ ꯉꯥꯡꯉꯤꯁꯦ ꯈꯤꯇꯪꯗꯤ ꯕꯦꯡꯒꯣꯂꯤ ꯌꯥꯎꯔꯦ ꯑꯗꯨꯒ ꯂꯣꯟꯗꯁꯨ ꯈꯤꯇꯪ ꯈꯦꯠꯅꯕ ꯂꯥꯛꯑꯦꯕ ꯑꯗꯨꯅꯤ ꯑꯗꯨꯁꯤꯡꯗꯣ ꯈꯜꯂꯒ ꯃꯌꯥꯝꯅꯁꯨ ꯇꯥꯛꯄꯤꯔꯦ ꯃꯌꯥꯝ ꯍꯥꯟꯅꯗꯤ ꯂꯣꯟꯁꯨ ꯃꯌꯥꯝ ꯈꯣꯏꯔꯝꯃꯤ ꯑꯗꯣ ꯃꯌꯥꯝꯅ ꯇꯥꯛꯄꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯣꯟꯗꯁꯨ ꯑꯗꯨꯝ ꯆꯦꯟꯖ ꯂꯥꯛꯑꯦ ꯑꯩꯁꯨ ꯑꯗꯨꯝ ꯑꯋꯣꯏꯕꯗꯣ ꯍꯥꯏꯗꯤ ꯑꯁꯤꯒꯤ ꯃꯤꯅꯤꯡꯁꯦ ꯈꯪꯗꯕ ꯌꯥꯎꯔꯝꯃꯦ ꯑꯩꯈꯣꯏꯗꯤ ꯕꯦꯡꯒꯣꯂꯤꯅ ꯑꯗꯨꯝ ꯉꯥꯡꯕ ꯏꯟꯐꯦꯛ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯐꯥꯎ ꯈꯪꯗꯕ ꯌꯥꯎꯔꯝꯃꯦꯕ ꯑꯗꯨꯁꯤꯡꯗꯣ ꯑꯗꯨꯝ ꯑꯩꯅ ꯃꯌꯥꯝꯅ ꯇꯥꯛꯄꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥ ꯑꯁꯤꯁꯦ ꯀꯔꯤ ꯑꯣꯏꯅꯤ ꯍꯥꯏꯅ ꯍꯥꯏꯕꯗ ꯃꯥꯁꯨ ꯈꯪꯗꯕꯒ ꯌꯥꯎꯔꯝꯃꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯗꯒꯤ ꯇꯥꯛꯄꯗꯒꯤ ꯈꯪꯉꯤ ꯑꯁꯨꯃꯥꯏꯅ ꯇꯧꯅ ꯑꯍꯣꯡꯕ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯃꯌꯥꯝꯅ ꯑꯁꯤ ꯅꯣꯏ ꯕꯦꯡꯒꯣꯂꯤ ꯃꯔꯣꯟꯅ ꯉꯥꯡꯉꯦ ꯂꯣꯟꯁꯦ ꯀꯥꯏꯊꯈꯤ ꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯄ ꯌꯥꯎꯔꯦꯕ ꯍꯣꯏ ꯆꯨꯝꯃꯤ ꯁꯨꯃꯥꯏꯅ ꯕꯦꯡꯒꯣꯂꯤ ꯂꯣꯟ ꯑꯗꯨꯝ ꯅꯞꯁꯜꯂꯛꯄꯅ ꯈꯤꯇꯪꯗꯤ ꯃꯔꯣꯟꯗ ꯈꯤꯇꯪ ꯆꯦꯟꯖ ꯂꯥꯛꯑꯦ ꯑꯗꯨꯒꯤ ꯑꯩꯈꯣই ꯃꯌꯥꯝ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯑꯗꯨꯒ ꯆꯦꯟꯖ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒꯤ ꯀꯩ ꯍꯥꯏꯅꯤ 2022ꯁꯦ ꯑꯩꯒꯤ ꯂꯣꯟꯗ ꯍꯥꯏꯔꯣ ꯈꯤꯇꯪ ꯆꯦꯟꯖ ꯂꯥꯛꯑꯦ ꯕꯤꯛ ꯑꯦꯆꯤꯞꯃꯦꯟ ꯑꯃꯅꯦꯕ ꯑꯗꯨꯗꯁꯨ ꯅꯠꯇꯦ ꯃꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯕ ꯄꯤꯔꯛꯄ ꯍꯥꯏꯗꯤ ꯑꯍꯥꯟꯕꯗ ꯑꯩꯒꯤ ꯔꯤꯂꯦꯇꯤꯚꯁ ꯅꯠꯇꯅ ꯀꯅꯥꯝꯐꯥꯎꯅ ꯑꯩꯉꯣꯟda ꯒꯤꯐꯠ ꯑꯃ ꯈꯨꯗꯣꯜ ꯑꯃ ꯇꯝꯕꯤꯔꯛꯇꯦꯕ ꯑꯗꯨꯝ ꯅꯨꯡꯁꯤꯅ ꯑꯩꯒꯤ ꯔꯤꯂꯦꯇꯤꯚꯁꯅ ꯑꯩꯒꯤꯗꯃꯛꯇ ꯑꯗꯨꯝ ꯃꯌꯥꯝ ꯑꯃ ꯒꯤꯐꯇꯤ ꯑꯗꯨꯝ ꯇꯝꯃꯦ ꯑꯗꯣ ꯑꯩꯒꯤ ꯔꯤꯂꯦꯇꯤꯚꯁ ꯅꯠꯇꯕ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗꯒꯤ ꯑꯩꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯗꯗꯤ ꯑꯩꯒꯤ ꯍꯥꯏꯗꯤ ꯐ꯭ꯔꯦꯟꯐꯥꯎ ꯂꯩꯔꯝꯗꯦ ꯑꯗꯨ ꯐ꯭ꯔꯦꯟꯐꯥꯎ ꯂꯩꯔꯝꯗꯦ ꯀꯩꯁꯨꯝꯐꯥꯎ ꯂꯩꯔꯝꯗꯦ ꯈꯪꯅꯕꯐꯥꯎ ꯂꯩꯔꯝꯗꯦ ꯍꯧꯖꯤꯛ ꯄꯦꯖ ꯍꯥꯡꯕꯒꯤ ꯃꯈꯥꯗ ꯈꯪꯅꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯦ ꯑꯗꯨꯒꯗꯤ ꯑꯩꯒꯤ ꯔꯤꯂꯦꯇꯤꯚꯁꯨ ꯊꯣꯛꯄ ꯅꯠꯇꯦ ꯏ ꯃꯔꯤꯅꯤ ꯍꯣꯏ ꯃꯩꯇꯩ ꯃꯁꯦꯟꯒꯤꯗꯤ ꯏ ꯃꯔꯤ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯔꯤꯂꯦꯇꯤꯚꯁ ꯊꯣꯛꯄꯅ ꯑꯃꯅꯤꯗꯅ ꯍꯣꯏ ꯔꯥꯖꯦꯁ꯭ꯔꯤ ꯚꯥꯒꯠꯆꯟꯗ꯭ꯔꯒꯤ ꯗꯦꯠ ꯑꯦꯅꯤꯚꯔꯁꯔꯤ ꯃꯇꯝꯗ ꯂꯥꯛꯄꯤꯔꯒ ꯑꯦꯂꯥꯅꯟ ꯁꯔꯃ ꯏꯕꯨꯡ ꯑꯗꯨꯒ ꯏꯆꯦ ꯒꯤꯇꯥ ꯂꯩꯁꯥꯡꯊꯦꯝ ꯅꯦꯅꯦ ꯃꯈꯣꯏ ꯂꯥꯛꯑꯒ ꯑꯩꯒꯤꯗꯃꯛꯇ ꯒꯤꯐꯠ ꯈꯨꯗꯣꯜ ꯃꯆꯥ ꯃꯆꯥ ꯄꯤ ꯑꯗꯨꯅ ꯑꯩꯒꯤ ꯑꯗꯨ ꯂꯥꯏꯐꯇ ꯍꯥꯏꯗꯤ ꯑꯩꯒꯤ ꯔꯤꯂꯦꯇꯤꯚꯁ ꯅꯠꯇꯅ ꯑꯗꯨꯅ ꯑꯍꯥꯟꯕ ꯑꯩꯒꯤ ꯀꯩ ꯍꯥꯏꯅꯤ ꯒꯤꯐꯠ ꯐꯪꯖꯕꯅꯦꯕ ꯑꯗꯨ ꯃꯇꯝꯗ ꯑꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯈꯤ ꯑꯗꯣ ꯏꯕꯨꯡ ꯗꯦꯕꯗꯠꯇ ꯁꯔꯃ ꯃꯈꯣꯏꯁꯨ ꯌꯥꯎꯔꯤ ꯑꯗꯨꯒꯤ ꯃꯈꯥꯗ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯃꯅꯤꯄꯨꯔꯗꯩꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯅꯕ ꯑꯇꯩꯗꯒꯤ ꯃꯤ ꯑꯆꯂꯣꯛꯇꯒꯤ ꯇꯧꯔꯒ ꯑꯗꯨ ꯑꯩꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯈꯨꯗꯣꯜ ꯇꯝꯕꯤꯔꯛꯄꯁꯨ ꯀꯌꯥꯇꯪꯁꯨ ꯌꯥꯎꯔꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯗ ꯂꯥꯛꯄꯤꯔꯝꯕ ꯑꯣꯅꯔꯦꯕꯜ ꯃꯤꯅꯤꯁꯇꯔ ꯁꯥꯔ ꯂꯩꯁꯥꯡꯊꯦꯝ ꯁꯨꯁꯦꯟꯗ꯭ꯔ ꯃꯩꯇꯩꯒꯤ ꯂꯣꯏꯅꯕꯤ ꯏꯅꯝꯃ ꯕꯦꯝꯕꯦꯝꯅ ꯑꯩꯒꯤꯗꯃꯛꯇꯁꯨ ꯈꯨꯗꯣꯜ ꯃꯌꯥꯝ ꯑꯃ ꯄꯨꯕꯤꯔꯝꯃꯤ ꯍꯥꯏꯗꯤ ꯑꯃꯨꯛꯐꯥꯎ ꯎꯗꯕ ꯆꯦꯡ ꯑꯩꯈꯣꯏ ꯆꯥꯛꯍꯧ ꯑꯃꯨꯕꯤꯗꯣ ꯑꯗꯨ ꯄꯨꯕꯤꯔꯝꯃꯤ ꯑꯩꯗꯤ ꯑꯃꯨꯛꯐꯥꯎꯁꯨ ꯆꯥꯖꯗ꯭ꯔꯤ ꯑꯃꯨꯛꯐꯥꯎꯁꯨ ꯎꯖꯗ꯭ꯔꯤꯕ ꯑꯗꯨꯗꯣ ꯑꯩꯈꯣꯏ ꯅꯦꯅꯦ ꯍꯣꯏꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯦ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯎꯅꯗꯕꯁꯨ ꯃꯌꯥꯝ ꯂꯩ ꯑꯗꯨꯁꯤꯡꯗꯣ ꯑꯩꯅ ꯄꯤꯅ ꯃꯈꯣꯏꯁꯨ ꯈꯤꯔꯁꯨ ꯆꯥꯔꯦ ꯆꯥꯛꯁꯨ ꯊꯣꯡꯅ ꯆꯥꯔꯦ ꯌꯥꯝ ꯍꯥꯎꯔꯦ ꯍꯥꯏꯅꯁꯨ ꯍꯥꯏꯅꯩ ꯑꯗꯨꯗꯣ ꯏꯁꯥꯗ ꯌꯥꯝ ꯀꯥꯟꯅꯩ ꯍꯥꯏꯅ ꯍꯥꯏꯅꯩ ꯊꯦꯡꯛ ꯌꯨ ꯏꯅꯝꯃ ꯑꯗꯨꯒꯤꯗꯃꯛꯇ ꯑꯗꯨꯒꯤ ꯃꯈꯥꯗꯁꯨ ꯅꯍꯥꯟ ꯑꯩꯈꯣꯏ ꯂꯥꯏ ꯍꯔꯥꯎꯕꯗꯁꯨ ꯏꯃꯥ ꯄꯥꯕꯨꯡ ꯍꯣꯏꯁꯨ ꯂꯥꯛꯑꯝꯃꯤ ꯏꯃꯥ ꯒꯤꯇꯥ ꯑꯗꯨꯒ ꯄꯥꯕꯨꯡ ꯍꯣꯏꯁꯨ ꯂꯥꯛꯑꯝꯃꯤ ꯃꯈꯣꯏꯅꯁꯨ ꯑꯩꯒꯤꯗꯃꯛꯇ ꯅꯨꯡꯁꯤꯅ ꯈꯨꯗꯣꯜ ꯃꯆꯥ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯇꯝꯃꯤ ꯑꯩ ꯃꯅꯤꯄꯨꯔꯗꯩꯗꯤ ꯑꯗꯨꯝ ꯌꯦꯡꯉꯦ ꯍꯥꯏꯁꯦ ꯑꯗꯨꯝ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯀꯣꯃꯦꯟ ꯇꯧꯕꯤꯔꯛꯅ ꯈꯪꯉꯦꯕ ꯑꯗꯨꯒ ꯑꯩꯅ ꯉꯛꯆꯕ ꯍꯥꯏꯕꯨ ꯁꯨꯃꯥꯏꯅ 2023ꯒꯤ ꯍꯧꯔꯛꯄꯗ ꯅꯦꯅꯦ ꯀꯅꯥꯗꯥꯗꯒꯤ ꯅꯦꯅꯦꯅ ꯑꯩꯒꯤꯗꯃꯛꯇ ꯒꯤꯐꯠ ꯑꯃ ꯄꯤꯔꯛꯄꯁꯦ ꯍꯥꯏꯗꯤ ꯀꯅꯥꯗꯥꯗꯩꯁꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯉꯤ ꯍꯥꯏꯅ ꯈꯟꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯕ ꯐꯥꯎꯔꯤ ꯀꯩ ꯍꯥꯏꯅꯤ ꯑꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯒꯤꯐꯠ ꯄꯤꯔꯛꯄꯇꯁꯨ ꯅꯠꯇꯦ ꯃꯌꯥꯝꯅ ꯀꯣꯃꯦꯟ ꯇꯧꯕꯤꯔꯛꯄ ꯑꯗꯨꯒ ꯑꯩꯒꯤ ꯄꯦꯖꯇ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯄꯁꯦ ꯑꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯌꯥꯝ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯌꯥꯝꯅ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯇꯩꯁꯨ ꯍꯦꯟꯅ ꯄꯣꯄꯨꯂꯔ ꯑꯣꯏꯍꯟꯕꯤꯌꯨ ꯕꯦꯠ ꯀꯣꯃꯦꯟꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯂꯥꯛꯆꯔꯒꯦ ꯕꯦꯠ ꯀꯣꯃꯦꯟꯒꯤ ꯃꯇꯥꯡꯁꯤꯗꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯒꯤ ꯄꯦꯖꯀꯤ ꯚꯤꯗꯤꯑꯣꯁꯦ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯕꯦꯠ ꯀꯣꯃꯦꯟ ꯑꯗꯨꯝ ꯃꯌꯥꯝ ꯑꯃ ꯂꯥꯛꯏꯑꯕ ꯑꯗꯣ ꯕꯦꯠ ꯀꯣꯃꯦꯟꯁꯦ ꯂꯥꯛꯄ ꯍꯧꯕꯁꯤꯒ ꯑꯩ ꯀꯩ ꯍꯥꯏꯅꯤ ꯁꯨꯃꯥꯏꯅ ꯉꯥꯡꯕꯤꯔꯛꯏꯁꯦ ꯇꯥꯆꯧꯗ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯔꯦ ꯍꯥꯏꯇꯥꯔꯦ ꯇꯥꯆꯧꯁꯤ ꯁꯨꯃꯥꯏꯅ ꯂꯥꯛꯏꯁꯦ ꯑꯩ ꯇꯜꯂꯦ ꯚꯤꯗꯤꯑꯣꯁꯦ ꯇꯣꯛꯑꯒꯦ ꯈꯣꯠꯂꯒꯦ ꯑꯗꯨꯝ ꯍꯥꯏꯔꯒ ꯑꯗꯣ ꯇꯥꯆꯧꯅ ꯍꯥꯏꯕ ꯅꯪꯒꯤ ꯕꯦꯠ ꯀꯣꯃꯦꯟ ꯂꯥꯛꯏꯁꯦ ꯀꯌꯥꯝꯅꯕꯨ ꯂꯥꯛꯀꯦ 100ꯗ ꯑꯣꯟꯂꯤ 5% ꯈꯛꯇꯅꯤ 5% ꯕꯦꯠ ꯀꯣꯃꯦꯟꯒꯤꯗꯃꯛꯇ ꯅꯪ 95% ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯅꯪꯕु ꯁꯞꯄꯣꯔꯠ ꯇꯧꯕ ꯃꯤꯁꯤꯡꯁꯦ ꯅꯪ ꯀꯥꯎꯊꯣꯛꯂꯒꯦ ꯍꯥꯏ ꯈꯟꯕ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯥꯆꯧꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯗꯒꯤ ꯑꯩ ꯈꯜꯂꯦ ꯍꯣꯏ ꯆꯨꯝꯃꯤ ꯇꯥꯆꯧꯅ ꯍꯥꯏꯁꯦ ꯁꯨꯃꯥꯏꯅ ꯑꯣꯟꯂꯤ 5%ꯒꯤꯗꯃꯛꯇꯗꯤ ꯑꯩ ꯇꯣꯛꯄ ꯍꯧꯅꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯑꯩ ꯍꯧꯖꯤꯛ
ꯀꯩ ꯍꯥꯏꯅꯤ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯕ ꯉꯝꯃꯛꯏꯅꯤ ꯑꯗꯨꯒꯩꯗꯤ ꯃꯌꯥꯝ ꯑꯃ ꯕꯦꯠ ꯀꯣꯃꯦꯟ ꯂꯥꯛꯑꯝꯕꯁꯤꯡꯗꯣ ꯑꯗꯨꯁꯤꯡꯗꯣ ꯍꯧꯖꯤꯛꯇꯤ ꯑꯌꯥꯝꯕ ꯃꯣꯏ ꯑꯩꯈꯣꯏꯁꯤꯡꯗꯨꯅꯁꯨ ꯑꯗꯨꯝ ꯐꯖꯕ ꯀꯣꯃꯦꯟ ꯇꯧꯕ ꯄꯤꯔꯦ ꯍꯥꯏꯕ ꯕꯦꯠ ꯀꯣꯃꯦꯟ ꯇꯧꯕ ꯏꯪꯗꯣ ꯐꯦꯛ ꯑꯥꯏꯗꯤ ꯉꯥꯛꯇꯁꯨ ꯃꯥꯜꯂꯦ ꯑꯩꯅ ꯑꯗꯨꯝ ꯆꯪꯅ ꯌꯦꯡꯕꯗ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯈꯔꯁꯨ ꯂꯩ ꯍꯥꯏꯗꯤ ꯃꯤꯡꯗꯤ ꯄꯟꯖꯔꯔꯣꯏꯒꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯍꯧꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅꯁꯨ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯍꯥꯏꯕꯤꯕ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯅꯪꯅ ꯑꯁꯤ ꯇꯧꯔꯤꯁꯦ ꯀꯩ ꯀꯥꯟꯅꯗꯧꯅꯣ ꯀꯩꯁꯨꯝ ꯀꯥꯟꯅꯗꯕꯅ ꯃꯇꯝ ꯃꯥꯡꯅꯕ ꯇꯧꯔꯤꯃꯤ ꯈꯣꯠꯂꯤꯃꯤ ꯍꯥꯏ ꯑꯗꯣ ꯃꯈꯣꯏꯁꯤꯡꯗꯨꯅꯁꯨ ꯍꯧꯖꯤꯛꯇꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯦ ꯍꯥꯏꯕ ꯅꯪ ꯇꯧꯔꯤꯁꯦ ꯐꯩ ꯃꯤ ꯃꯌꯥꯝꯅꯁꯨ ꯐꯖꯅ ꯌꯦꯡꯕ ꯑꯗꯨꯒ ꯃꯤꯅꯁꯨ ꯐꯖꯅ ꯅꯨꯡꯁꯤꯕ ꯎꯠꯄ ꯑꯩꯈꯣꯏꯕꯨꯗꯤ ꯈꯪꯗꯦ ꯅꯪꯕꯨꯗꯤ ꯑꯗꯨꯝ ꯃꯄꯥꯟꯗꯩ ꯂꯥꯛꯑꯒ ꯑꯗꯨꯝ ꯍꯪꯉꯤ ꯈꯣꯠꯂꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯑꯦꯕ ꯑꯗꯨꯅꯤ ꯌꯥꯝ ꯅꯨꯡꯁꯤ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯤꯁꯦ ꯍꯥꯏꯗꯤ ꯃꯈꯣꯏꯒꯤ ꯃꯥꯏꯟꯁꯨ ꯆꯦꯟꯖ ꯇꯧꯕ ꯉꯝꯃꯤꯁꯦ ꯑꯩꯒꯤꯗꯤ ꯁꯛꯁꯦꯁ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦꯕ ꯑꯩꯅ ꯕ꯭ꯂꯣꯒꯤꯡ ꯇꯧꯕ ꯍꯧꯕꯩ ꯃꯈꯥꯗꯗꯤ ꯃꯌꯥꯝ ꯑꯃ ꯕꯪꯒ꯭ꯂꯥꯗꯦꯁꯇꯁꯨ ꯃꯌꯥꯝ ꯑꯃ ꯕ꯭ꯂꯣꯒꯤꯡ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯑꯦꯕ ꯕ꯭ꯂꯣꯒꯔꯁ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯑꯦ ꯑꯗꯣ ꯃꯈꯣꯏꯗꯁꯨ ꯍꯥꯏꯖꯒꯦ ꯕꯦꯠ ꯀꯣꯃꯦꯟ ꯂꯥꯛꯑꯦ ꯍꯥꯏꯅ ꯅꯣꯏ ꯕ꯭ꯂꯣꯒꯤꯡ ꯇꯧꯕꯁꯦ ꯇꯣꯛꯀꯅꯣ ꯍꯥꯏꯕ ꯅꯪꯅ ꯇꯧꯔꯤꯁꯦ ꯑꯐꯕꯅꯤ ꯑꯆꯨꯝꯕꯅꯤ ꯂꯥꯟꯗꯕ ꯑꯝꯇ ꯌꯥꯎꯗꯦ ꯍꯥꯏꯅ ꯈꯜꯂꯒꯗꯤ ꯅꯪꯅ ꯇꯧꯔꯤꯁꯦ ꯇꯣꯛꯀꯅꯨ ꯑꯗꯨꯝ ꯀꯟꯇꯤꯅ꯭ꯌꯨ ꯇꯧ ꯃꯈꯣꯏꯁꯤꯡꯗꯨꯒꯤ ꯃꯥꯏꯟ ꯑꯗꯨꯝ ꯆꯦꯟꯖ ꯇꯧꯕ ꯉꯝꯃꯛꯇꯣꯏꯅꯤ ꯅꯪꯅ ꯑꯗꯣ ꯃꯥꯏꯟ ꯆꯦꯟꯖ ꯇꯧꯕ ꯉꯝꯕ ꯇꯥꯔꯗꯤ ꯅꯪꯅ ꯇꯧꯔꯤꯁꯦ ꯁꯛꯁꯦꯁ ꯑꯣꯏꯔꯦꯍꯥꯏꯅ ꯈꯜꯂꯣ 22ꯗ ꯇꯧꯕ ꯉꯝꯈꯤꯗꯕ ꯆꯠꯄ ꯉꯝꯈꯤꯗꯕ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯑꯃ ꯃꯐꯝ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯁꯤꯡꯗꯣ 23ꯗ ꯆꯠꯄ ꯉꯝꯅ ꯑꯇꯩꯁꯨ ꯐꯖꯅ ꯚꯤꯗꯤꯑꯣ ꯇꯧꯕ ꯉꯝꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯎꯠꯄ ngamba ꯑꯣꯏꯖꯒꯦ ꯚꯤꯗꯤꯑꯣ ꯌꯦꯡꯉꯤꯕ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨꯁꯨ ꯈꯨꯔꯨꯝꯖꯔꯤ ꯃꯊꯪ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯄꯤꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯩꯒꯤ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝ ꯑꯗꯨꯝ ꯀꯣꯃꯦꯟ ꯇꯧꯕꯤꯔꯣ ꯑꯩꯒꯤ ꯁꯥꯎꯕꯒ ꯂꯩꯖꯗꯦ ꯑꯗꯣ ꯁꯣꯏꯈꯤꯕꯁꯤꯗꯤ ꯁꯣꯏꯔꯒ ꯃꯈꯥꯗ ꯇꯝꯗꯣꯏꯅꯤ ꯑꯗꯣ ꯃꯌꯥꯝ ꯀꯩ ꯍꯥꯏꯅꯤ ꯐꯖꯅ ꯀꯣꯃꯦꯟ ꯇꯧꯕꯤꯔꯣ ꯃꯌꯥꯝ ꯑꯃ ꯚꯤꯗꯤꯑꯣ ꯉꯥꯏꯗꯨꯅ ꯂꯩꯔꯦ 22ꯒꯤ ꯑꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯍꯥꯟꯕ ꯚꯤꯗꯤꯑꯣ ꯑꯣꯏꯗꯣꯏꯅꯤ 2023 ꯆꯪꯉꯛꯄꯩ ꯃꯈꯥꯗ ꯑꯗꯣ ꯑꯁꯤ ꯚꯤꯗꯤꯑꯣꯁꯦ ꯊꯥꯕꯩ ꯃꯈꯥꯗ ꯃꯌꯥꯝ ꯑꯃ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯑꯃ ꯂꯩꯕꯁꯤꯡꯗꯣ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯎꯠꯆꯔꯛꯑꯅꯤ ꯌꯦꯡꯕꯤꯌꯣ ꯁꯤꯌꯥꯔ ꯇꯧꯕꯤꯌꯣ ꯑꯗꯣ ꯑꯩꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯑꯥꯏꯗꯤꯗꯁꯨ ꯐꯣꯂꯣ ꯇꯧꯕꯤꯌꯣ ꯉꯥꯡꯕꯝ ꯁꯤꯜꯄꯤ ꯍꯥꯏꯅ ꯂꯩꯕꯅꯤ ꯀꯣꯃꯦꯟ ꯕꯣꯛꯁꯇ ꯑꯩ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯑꯦꯟ ꯌꯨꯇ꯭ꯌꯨꯕꯀꯤ ꯂꯤꯡꯛ ꯍꯥꯞꯆꯔꯝꯒꯦ ꯌꯨꯇ꯭ꯌꯨꯕꯅ NG ꯁꯤꯜꯄꯤ ꯍꯥꯏꯅ ꯂꯩꯕꯅꯤ ꯑꯗꯣ 2K ꯐꯥꯒꯗꯕ ꯌꯥꯝꯗ꯭ꯔꯕꯅꯤ ꯃꯌꯥꯝ 2K ꯐꯥꯍꯟꯕꯤꯔꯣ ꯑꯗꯨꯒ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯐꯣꯂꯣ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯏꯝꯄꯣꯔꯇꯦꯟ ꯃꯦꯁꯦꯖ ꯂꯩꯔꯒꯗꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯑꯗꯨꯝ ꯃꯦꯁꯦꯖ ꯇꯧꯕꯤꯔꯣ ꯄꯦꯖꯀꯤ ꯃꯦꯁꯦꯖꯁꯤꯗꯤ ꯑꯗꯨꯝ ꯌꯦꯡꯕ ꯁꯪꯗꯕꯁꯨ ꯌꯥꯎꯔꯦꯕ ꯑꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯕꯨ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯥꯔ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯒꯤ ꯑꯅꯧꯕ ꯀꯨꯝꯑꯣꯟ ꯂꯥꯛꯄꯒꯤ ꯃꯌꯥꯝꯕꯨ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ and bye